ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 24 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯥꯎ ꯑꯅꯤꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯐꯝꯂꯝꯕ ꯂꯩꯁꯅꯥꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯀꯥꯕꯨ ꯊꯤꯔꯛꯏ꯫ ꯁꯣꯐꯥ ꯊꯥꯕ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯈꯟꯅ ꯃꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯇꯧꯕꯁꯨ ꯋꯥꯍꯩ ꯑꯃꯗꯨꯅ ꯊꯥꯡꯕ ꯐꯥꯎ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯅ "ꯀꯀꯥ, ꯏꯗꯣꯝꯆꯥ, ꯏꯃꯥꯒꯤꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯅꯤ꯫ ꯅꯤꯡꯊꯦꯝꯅ "ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯐꯥꯎ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ?" ꯌꯥꯔꯦꯛ ꯉꯥꯟꯕꯅ "ꯑꯩꯅ ꯌꯨꯝꯗ ꯅꯣꯡꯃ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯀꯀꯥ." ꯂꯩꯁꯅꯥꯁꯨ ꯈꯪꯂꯦ ꯃꯃꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯗꯕ ꯇꯥꯛꯂꯝꯗꯕ ꯋꯥꯐꯝꯗꯨ꯫ ꯊꯣꯡꯖꯤꯜ ꯃꯄꯥꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯆꯩ꯫ ꯅꯤꯡꯊꯦꯝꯅ "ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯕ ꯑꯣꯏꯔꯦ." "ꯍꯣꯏ ꯀꯀꯥ, ꯑꯩꯅ ꯅꯣꯡꯃ ꯌꯨꯝꯗ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯀꯀꯥ ꯍꯣꯏꯗ ꯋꯥ ꯍꯥꯏꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯈꯤꯗ꯭ꯔꯦ." ꯔꯥꯅꯤꯅ "ꯏꯗꯣꯝꯆꯥꯁꯨ ꯈꯪꯕꯗꯤ ꯀꯨꯏꯗ꯭ꯔꯤ. ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯡꯉꯝꯕꯤꯒ ꯑꯩꯒꯗꯤ ꯈꯪꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯁꯅꯥꯒ ꯑꯇꯣꯝꯕ ꯌꯥꯏꯍꯟꯕꯒꯗꯤ ꯈꯪꯍꯟꯈꯤꯗꯕꯅꯤ." ꯂꯩꯁꯅꯥꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯗꯨꯗ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯜꯂꯛꯂꯦ꯫ "ꯌꯥꯝꯕꯣ, ꯏꯃꯥꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩꯕꯨ ꯈꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯤꯕꯁꯦ?" ꯈꯣꯟꯖꯦꯜꯗꯨꯅ ꯔꯥꯅꯤꯁꯨ ꯑꯃꯗꯤ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯦ꯫ ꯂꯥꯡꯉꯝꯕꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯋꯥꯔꯧꯅ ꯌꯥꯔꯦꯛ ꯉꯥꯟꯕꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨꯅ ꯔꯥꯅꯤꯁꯨ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯕꯦꯝꯃ, ꯁꯦ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ." ꯂꯩꯁꯅꯥꯁꯨ ꯃꯗꯣꯝꯆꯥꯕꯨ ꯀꯟꯊꯣꯛꯂꯒ ꯌꯥꯔꯦꯛ ꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯂꯒ "ꯍꯥꯏꯌꯨ ꯌꯥꯝꯕꯣ, ꯏꯃꯥꯅ ꯀꯔꯤ ꯋꯥꯅꯣ ꯑꯩꯕꯨ ꯈꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯝꯂꯤꯕꯗꯣ? ꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯨ, ꯑꯩꯕꯨ ꯈꯪꯍꯟꯕꯤꯌꯨ." ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯇꯞꯅ "ꯏꯃꯥꯗꯣ ꯇꯁꯦꯡꯅꯃꯛ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯅꯪꯕꯨ ꯈꯪꯍꯟꯅꯤꯡꯈꯤꯗꯦ. ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯉꯝꯈꯤꯗꯦ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ. ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯅꯤ." ꯂꯩꯁꯅꯥꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠꯇꯨꯅ ꯌꯥꯔꯦꯛ ꯉꯥꯟꯕꯗ ꯐꯥꯛ ꯐꯥꯛ ꯊꯥꯔꯛꯏ꯫ ꯀꯞꯄꯁꯨ ꯀꯞꯂꯩ꯫ "ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯝꯕ ꯀꯌꯥꯃꯨꯛ ꯀꯥꯏꯕꯒꯦ? ꯏꯃꯥꯗꯣ ꯑꯩꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ. ꯑꯩꯅ ꯂꯥꯌꯦꯡꯗꯨꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯗꯕꯗꯨꯁꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯋꯥꯐꯝꯁꯦ ꯈꯪꯍꯟꯗꯦ. ꯐꯠꯇꯦ ꯅꯣꯏ. ꯅꯪꯃꯛꯅ ꯐꯠꯇꯦ. ꯅꯣꯏ ꯂꯣꯏꯅꯃꯛ ꯐꯠꯇꯦ." ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯌꯥꯔꯦꯛ ꯉꯥꯟꯕꯗ ꯃꯈꯨꯠꯇꯨꯅ ꯐꯨꯔꯤ꯫ ꯔꯥꯅꯤꯁꯨ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯅꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯂꯩꯇꯕꯒꯤ ꯀꯔꯃꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯃꯒ ꯄꯨꯔꯤꯛ ꯂꯦꯝꯕꯒꯁꯨ ꯑꯍꯥꯟꯕ ꯀꯔꯃ ꯊꯧꯔꯝꯗꯒꯤ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨ ꯁꯤꯟ ꯂꯥꯡꯂꯤ꯫ ꯌꯥꯏꯐꯕꯁꯨ ꯂꯥꯡꯉꯝꯕꯤꯒꯤ ꯑꯑꯣꯟꯕ ꯃꯇꯧꯁꯤꯡꯗꯨꯗ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯖꯩ꯫ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕ ꯃꯇꯧꯗꯒꯤ ꯃꯆꯤ ꯃꯆꯤ ꯎꯪꯂꯒ ꯂꯩꯕ, ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯕ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯍꯥꯟꯅꯗꯒꯤ ꯋꯥ ꯈꯔꯒ ꯉꯥꯡꯗꯕꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯃꯨꯛ ꯂꯥꯎꯗꯅ ꯇꯨꯃꯤꯟꯅ ꯗꯨꯃꯛ ꯂꯩ꯫ ꯃꯇꯥ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯇꯤ ꯑꯦꯜꯕꯤꯅꯥ ꯑꯅꯤꯗꯨꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯗꯦꯅꯦꯜꯒ ꯆꯤꯡꯈꯩꯒꯁꯨ ꯀꯔꯝꯅ ꯌꯥꯔꯦꯛ ꯉꯥꯟꯕꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯂꯩꯔꯕꯁꯤꯗ ꯋꯥꯐꯝꯗꯨ ꯍꯥꯏꯗ꯭ꯔꯦ꯫ ꯊꯥ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯒ ꯗꯦꯅꯦꯜꯒꯁꯨ ꯅꯨꯄꯤ ꯅꯣꯡꯃꯗ ꯄꯨꯂꯞ ꯆꯦꯟꯁꯤꯟꯕꯗꯨꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯊꯪꯅꯔꯦ꯫ ꯆꯤꯡꯈꯩꯒꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯗꯦꯅꯦꯜꯒꯤꯁꯨ ꯇꯥꯔꯦ꯫ ꯂꯥꯏꯁ꯭ꯔꯝ ꯆꯤꯡꯈꯩ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯅ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯁꯦꯒꯥ ꯀꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯕꯗꯣ ꯅꯨꯄꯤ ꯊꯤꯔꯅꯤ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯤ ꯍꯥꯔꯠ ꯀꯥꯏꯅꯔꯦ꯫ ꯃꯔꯥꯁꯤ ꯃꯒꯨꯟ ꯂꯩꯕ ꯃꯁꯛꯇꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯍꯣꯞ ꯑꯣꯈꯥꯛ ꯆꯥꯖꯕꯅꯤ꯫
ꯁꯣꯝꯗ ꯕꯥꯃꯣꯟ ꯅꯨꯄꯥ ꯃꯇꯧ ꯃꯥꯟꯗꯕꯁꯤꯁꯨ ꯃꯣꯂꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨꯗ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯍꯜ ꯂꯃꯟ ꯃꯅꯦꯝ ꯃꯗꯣꯟ ꯃꯌꯥꯝꯗꯤ ꯉꯛꯅꯔꯕꯅꯤ. ꯅꯨꯄꯤꯗ ꯅꯣꯡꯃꯇ ꯍꯟꯅꯐꯥꯎ ꯌꯦꯡꯕ ꯎꯗꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯅꯨꯄꯤꯒ ꯆꯦꯜꯂꯛꯂꯕꯗꯨꯗꯗꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯉꯥꯡꯕꯤꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ, ꯉꯛꯄꯁꯨ ꯐꯥꯎꯔꯤꯕꯅꯤ. ꯃꯦꯝꯊꯣꯏꯁꯨ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯐꯝ ꯑꯃ ꯈꯪꯕ ꯄꯥꯝꯕꯗꯨ ꯃꯇꯝ ꯀꯨꯏꯔꯕꯅꯤ. ꯏꯈꯪ ꯈꯪꯍꯧꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯆꯦꯟ ꯆꯣꯡꯕ ꯊꯣꯛꯂꯕꯗꯨꯗ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯅ ꯂꯨꯍꯣꯡꯕꯗ ꯌꯥꯅꯔꯦ. ꯊꯥꯔꯤꯛ ꯊꯥꯁꯨ ꯃꯆꯥꯅꯨꯄꯤ ꯃꯉꯥꯎ ꯊꯤꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯏꯊꯥ ꯊꯥꯖꯗꯅ ヌꯄꯥ ꯑꯃꯅ ꯃꯐꯝ ꯆꯥꯅ ꯆꯦꯟꯕꯁꯤꯗ ꯃꯥꯁꯨ ꯈꯔꯗꯤ ꯅꯦ ꯇꯥꯔꯦ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯅꯨꯡꯇꯤꯒꯤ ꯃꯃꯥ ꯃꯆꯥ ꯂꯧꯇꯥꯅꯗꯕꯗꯨ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ. ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯂꯩꯁꯅꯥꯁꯨ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯏ. ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯍꯥꯟꯅꯒꯨꯝ ꯃꯁꯛ ꯈꯪꯅ ꯑꯗꯨꯃꯛ ꯇꯧꯔꯤ. ꯑꯅꯧ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯂꯤ. ꯐꯤ ꯁꯥꯕꯤ, ꯐꯅꯦꯛ ꯁꯥꯕꯤ ꯋꯥꯀꯔ ꯀꯌꯥ ꯑꯃꯒꯁꯨ ꯎꯅꯗꯨꯅ ꯃꯥꯅ ꯌꯦꯛꯄ ꯑꯣꯏꯅ ꯊꯝꯖꯤꯜꯂꯤꯕ ꯅꯣꯠꯄꯦꯗ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯜꯂꯒ ꯑꯃꯨꯛ ꯐꯤ ꯁꯥꯔꯛꯄꯗ ꯐꯣꯔꯃꯦꯠꯁꯤꯡꯗꯨ ꯄꯥꯜꯍꯜꯂꯤ. ꯊꯕꯛ ꯑꯇꯩ ꯑꯇꯩ ꯇꯧꯔꯤꯉꯩ ꯂꯩꯁꯅꯥꯁꯨ ꯄꯨꯡꯗꯨ ꯌꯦꯡꯕ ꯀꯥꯎꯔꯦ. ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥꯗꯨꯗ ꯆꯪꯂꯛꯄꯗ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯍꯦꯛ ꯃꯃꯤꯠꯇꯨ ꯑꯣꯟꯁꯤꯜꯂꯨꯔꯦ. ꯄꯨꯡ 6 ꯇꯥꯒꯗꯧꯔꯝꯂꯦ. ꯂꯩꯁꯅꯥꯅ "ꯑꯁ, ꯊꯦꯡꯉꯝꯃꯦ, ꯅꯨꯃꯤꯠ ꯇꯥꯔꯝꯂꯅꯤ." ꯁ꯭ꯇꯥꯐ ꯑꯇꯩꯁꯨ ꯂꯣꯏꯅ ꯃꯌꯨꯝ ꯍꯟꯅꯔꯝꯂꯦ. ꯂꯩꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯦ. ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯌꯨꯝ ꯆꯠꯅꯕ ꯍꯥꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯨꯁꯨ ꯁ꯭ꯇꯥꯔꯠꯇꯨ ꯌꯥꯗ꯭ꯔꯦ. ꯐꯅ ꯀꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯕꯗꯨꯁꯨ ꯌꯥꯗ꯭ꯔꯦ. ꯊꯦꯡꯕꯗꯨꯗ ꯃꯌꯨꯝꯗ ꯃꯅꯦꯝ ꯃꯀꯨꯅ ꯄꯥꯈꯠꯂꯝꯂꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯕꯅꯤ. ꯁꯣꯝꯗꯁꯨ ꯍꯥꯏꯅ ꯂꯩꯃꯗꯤ ꯊꯣꯡꯖꯥꯎꯗꯨꯗ ꯂꯦꯞꯇꯨꯅ ꯃꯃꯧꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯌꯥꯔꯛ ꯉꯥꯟꯕꯗꯤ ꯍꯥꯟꯅꯅ ꯑꯣꯐꯤꯁ ꯉꯟꯇꯥ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯅꯤ. ꯂꯩꯁꯅꯥꯅ ꯃꯝꯂꯕꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯤꯗ ꯃꯥꯁꯨ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯕꯅꯤ. ꯂꯩꯃꯅ "ꯅꯠꯇꯦ, ꯃꯥꯕꯨ ꯑꯣꯐꯤꯁ ꯅꯠꯇꯕ ꯀꯔꯥꯏ ꯆꯠꯅꯤꯒ ꯍꯥꯏꯔꯝꯒꯦ ꯊꯣꯏꯕ?" "ꯏꯃꯥꯁꯦ, ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ." ꯂꯩꯃꯁꯨ ꯄꯥꯈꯠꯅ "ꯅꯠꯇꯦ, ꯃꯥꯕꯨ ꯂꯝꯕꯤꯗꯒ ꯃꯤꯅ ꯐꯥꯈ꯭ꯔꯖꯥꯠꯂꯣ?" ꯃꯃꯥꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯔꯛ ꯉꯥꯟꯕꯅ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ. "ꯑꯁ, ꯏꯃꯥꯁꯤꯁꯤꯃ." ꯂꯩꯃꯅ "ꯍꯩ, ꯐꯣꯟ ꯇꯧ, ꯀꯥꯏꯗ ꯂꯩꯒꯦꯗꯣ ꯑꯝꯇ ꯍꯪꯉꯨ, ꯑꯗꯨꯒꯅꯦ ꯅꯪ ꯑꯃꯨꯛꯇꯅꯦ ꯂꯧꯕ ꯆꯠꯅꯕ ꯇꯧꯅꯦ." ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯐꯠ ꯂꯧꯊꯣꯛꯂꯒ ꯀꯣꯏꯃꯦꯠ ꯃꯦꯠꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯗꯨꯃꯛ ꯈꯪꯂꯦ. ꯃꯥꯒꯤ ꯐꯣꯟꯗ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔ ꯌꯥꯎꯗꯦ ꯍꯥꯏꯕꯁꯨ. ꯊꯥꯏꯅ ꯀꯣꯜ ꯇꯧꯅꯔꯝꯕ ꯅꯝꯕꯔꯗꯨꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤ ꯃꯥꯅ ꯀꯛꯈꯤꯕꯅꯤ. ꯑꯗꯨꯅ ꯃꯥꯁꯨ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔꯗꯨ ꯁꯦꯚ ꯇꯧꯁꯤꯜꯍꯧꯗ꯭ꯔꯦ. ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯂꯩꯃꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯈꯔꯗꯤ ꯇꯥꯍꯧꯔꯤꯕꯅꯤ. ꯃꯆꯥꯅꯨꯄꯥꯒꯤ ꯂꯋꯥꯏꯗꯨꯗ ꯂꯥꯎꯊꯔꯛꯏ. "ꯑꯗꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯁꯤꯐꯥꯎ ꯅꯝꯕꯔꯒ ꯂꯧꯅꯗ꯭ꯔꯤꯕꯅꯦꯕ? ꯍꯥ, ꯁꯦ ꯄꯤꯔꯛꯀꯦꯁꯦ." ꯂꯩꯃꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔꯗꯨ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ. "ꯁꯦ, 8132." ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯅꯝꯕꯔꯗꯨ ꯍꯥꯏꯔꯛꯂꯕꯅꯤꯅ ꯀꯣꯜꯗꯨ ꯐꯠ ꯇꯧꯁꯤꯜꯂꯤ. ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯇꯧꯕꯗꯨꯐꯥꯎ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁ꯭ꯋꯤꯆ ꯑꯣꯐꯁꯨ ꯊꯝꯃꯦ. ꯀꯥꯏꯗꯅꯣ ꯃꯥ ꯆꯠꯂꯤꯁꯤꯕꯣ? ꯂꯩꯃꯅ "ꯍꯩ, ꯌꯥꯔꯦ, ꯄ꯭ꯔꯞ ꯒꯥꯔꯤ ꯑꯝꯇ ꯊꯧꯗꯣꯛꯑꯒꯅꯦ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ." "ꯍꯣꯏ ꯃꯥꯁꯦ." ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯦ ꯒꯦꯠꯇꯨ ꯍꯥꯡꯂꯛꯄ. ꯒꯦꯠꯇꯨꯗꯒꯤ ꯂꯩꯁꯅꯥ ꯍꯥꯟꯅ ꯆꯪꯂꯛꯏ. ꯂꯩꯁꯅꯥ ꯆꯪꯂꯛꯄ ꯎꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯌꯥꯔꯛ ꯉꯥꯟꯕ ꯋꯥꯈꯜ ꯋꯥꯔꯝꯕꯗꯨ ꯈꯔ ꯐꯔꯗꯨꯅ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯒꯗꯨ ꯂꯣꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ. ꯂꯩꯁꯅꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯌꯥꯔꯛ ꯉꯥꯟꯕꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯂꯒ ꯂꯩꯁꯅꯥꯗꯗꯤ ꯌꯦꯡꯂꯛꯏ. ꯁꯣꯝꯗ ꯈ꯭ꯔꯤꯁꯇꯤꯁꯨ ꯏꯃꯔꯖꯦꯟꯁꯤ ꯁꯔꯖꯔꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ. ꯄꯦꯁꯦꯟ ꯅꯦꯝ ꯂꯂꯩꯃ ꯄꯨꯈ꯭ꯔꯝꯕꯝ. ꯗꯦꯠ ꯑꯣꯐ ꯕꯔꯊ March 17, 1995. Age 29, female. Parents name Pukhrambam Bajagopal and Maibam Melay. From Kaisampal. Neurologist patient disorder, brain tumor. Report to ubada Chrissisu ngakpana kham thengle. Emergency room da layriba patient dugi masaktusu amuk changsinuna yengi. Ure ngasisu thaina dagi saktamdo. Adubu ngasi uriba saktamsina heina dum tongalamle. Sakfam kairaba maithongduda awaba mami amafau tabu hande. Chrissisu panthada Neurologist Department room da mapidusu hongdana chelei.
Kaduda hek changlakpada Christysu wa ama hairaki. Kaino? Aina uribase. Sibu asengba oiradra. Natraga. Daniel Sohanana lalaimabu laying lamba Dr. Duka famduna layarmi. Christina fingna changlakpa ubada Dr. Oriba makoy anido fukokalai. Daniel so wafamse Christina ngakani haibasu khanglibani. Adubu maibu fina guptuna adumak thambani yadabana wafamsing asidi Christy su khangalai. Christy, I explain doge. Pingat kino. Operation se hana muktamay pakna badagsi. Aduga ay wasi. Sengdukpa matam laitre. Lalay magipibam ay nasukchan kini. Aduna operation se hana taong na badagsi. Christina, nang wafamse. Yay nga ba datakraba? Lis na dasu kangan kraba. Haidre. Matang chan ay gani. Lis na nasu. Warang na ba itawra? Daniel so Christina wakal tahan na ba wari sari. Lalay magi operation duso Daniel amadi Christina changduna surgery do daw kray. Som daso loyang ang banahalagpada Lais na makoy kitabang mafamdagi kajik chatlaga gari yadri hay nga larambaduda Lais nagi gari do manak nagpawashok ang madatam ng magapun na Lais na bumayong fawatin birak pa ni. Lais na imong dyan kisita na imasi hoyso tayori nang lakti na damson ba ni. Loyang ang baso getugi manungda makong di kasik tangzalami. Yari do. Ay ayukan na besya na mauna ka balik. Aduga chingkay hoy Daniel hoy luhong baso ko'y daktre. Ay nakara chendori. Tabag sa edo na imasi hoy pabong hoy da ay ko na nung mapazan na laagi hayro. Ado yarik na ba ni di luhong bayaw da yada ba ni ko? Mantalaw. Lais na ay fitang so chang lamadi nungay daw ni. Hoy se. Kung na matang jara ka na rin, pasanalaw. Yarik ngan badi magi gari manak tuda mamit manasang doklaga loyangan bana kan nayingli. Lais na naga loyangan badaga wari saraga leplaga torok paduda jangsilaga makut kadang duparaga jingtok ning sirafaw kalai. Loyangan bana gari do haying adong pao fawzarang gani. Ay na nang ginambar piram mani. Thank you. Loyangan bana fekta magtorok to na. Adudi ay muhalay ko. Langang basuhan kray, Lais na so gate tulon silam naga mamay tulay torak pa ni. Yarik nga ba na manak na nalip nagalayan ba doda, Lais na di kang pagpukang ni, mukong dusutong da kasik halay. Yarik nga baso, Lais na damon na yung laga, adumaglay. Lay maso, kari tawdok pagi makon mawatada ba doda, kay daro ba no kan na, mapanda tolak pa ni. Lais na lagto na layang ba doda. Hay ma, bema. Nang di karam ka nala ang miba. Lain dala iro nang bo. Yarik ngan ba, Lais nagi masado, kar chatok charai, mamit to supayab, harap Lais nagi yung lamaga, makong dugam-gam tang laga, jet bahaw kray. Makut ani to so, fall up tawraga, manchinduday, mamasibo ta na bahay na, kan nalawar eh. Ho, midi, yung bautin birak na ba, yam laker. Ay nalaw ko chat pa so, mataw dad. Yari kayo no sina. Wahig sa ngayon daso. Tawar sa naman may topo. Ngayon daga, law ba siya lokay, matung daga, haibira ka no. Lay madi, machano pagi, hanagim hiudo lay riboy kanjay. Laura ka, imong daga chan kibaduda, masatap na muksanjay. Imaw sida niya, noong matanu siya na waa matahay ba siya, hay da ba ni. Masiko, ay maching sagat niya. Lais na, yarik nga ba naghaharam liba, hanagi matawagom, sarang na nahayboy kali. Lupa ma na di, benda na chat na sunjari ba ni haybadi. Mamasi madi, lais na di kang di. Lay maso, mamugi manata tiyang nagto na. Lao, tsaka niya, imasi na lusyon bira ba ni. Masidi ka daw rin, nang buting ladi. Makut nagapayag pa beg ka to, lay manatap na lagtok bira eh. Mapurol bagi noong madaminong si uba pangdrabaso maning makugin yung sinaluna dyan na tao badi, lais na kimafamda maning tam na fanglay. Noong mata, lay manalays nada, tatibawa ang mapaw hayrak tray. Lais na so, tap na dama hayra eh. Imasya, ngasi to,
Office-tꯁꯨ ꯐꯤ ꯁꯥꯕꯤ ꯈꯔꯁꯨ ꯎꯅꯕ, ꯑꯗꯨꯒ ꯐꯤꯒꯤ ꯗꯤꯖꯥꯏꯟꯁꯨ ꯑꯩ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯛꯄ. ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯄꯨꯡꯗꯤ ꯊꯦꯡꯂꯝꯃꯦ. ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯕꯗꯣ ꯑꯩꯒꯤ ꯒꯥꯔꯤꯁꯨ ꯑꯃꯨꯛ ꯌꯥꯔꯝꯗ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨꯗꯤ ꯂꯣꯌꯥ ꯊꯦꯡꯅꯔꯦ. ꯃꯥꯒ ꯇꯧꯔꯒ ꯒꯥꯔꯤꯕꯨꯗꯤ ꯋꯥꯛꯁꯣꯞ ꯑꯃꯗ ꯊꯝꯂꯝꯃꯦ. ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯕꯅꯤ ꯃꯥꯅ. ꯂꯩꯃꯅ, ꯍꯩꯃꯥ, ꯑꯗꯨꯗꯤ ꯃꯥꯕꯨ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯀꯣꯛ ꯍꯥꯏꯍꯧꯕ ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯂꯩꯁꯅꯥꯅ, ꯆꯤꯡꯈꯩ ꯇꯤꯅꯦꯜꯍꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦꯗꯨꯗ ꯃꯥꯁꯨ ꯊꯕꯛ ꯃꯩ ꯍꯧꯔꯦ ꯍꯥꯏꯔꯝꯃꯦ. ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯀꯦꯅ ꯏꯃꯥꯁꯤꯗ ꯍꯥꯏꯕꯤꯌꯣꯅꯁꯨ ꯍꯥꯏꯔꯝꯃꯤ ꯏꯃꯥꯁꯤ. ꯂꯩꯃꯅ, ꯏꯆꯦ, ꯏꯃꯥꯁꯤꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦꯅꯦ. ꯆꯤꯡꯈꯩꯒ ꯇꯤꯅꯦꯜꯒꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅꯦ. ꯍꯣ, ꯂꯥꯛꯆꯔꯁꯅꯨ ꯅꯣꯡꯃ ꯃꯥꯅ ꯁꯪꯂꯕ ꯀꯥꯟꯗ. ꯃꯅꯤ ꯃꯃꯧꯗꯣ ꯏꯃꯨꯡ ꯇꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯏ. ꯁꯣꯝꯗ ꯅꯨꯄꯥ ꯑꯃꯁꯤꯗꯤ ꯃꯩꯕꯨꯜ ꯍꯧꯔꯤꯕꯅꯤ. ꯐꯃꯨꯡꯗꯨꯗ ꯁꯨꯛꯇꯣꯛꯂꯒ ꯐꯝꯂꯤ. ꯌꯥꯔꯦꯛ ꯉꯥꯟꯕꯅ, ꯑꯣꯐꯤꯁ ꯆꯠꯂꯤꯔꯥ ꯆꯠꯇ꯭ꯔꯤꯔꯥꯁꯨ ꯈꯪꯗꯦ. ꯑꯃ ꯇꯧꯔꯦ, ꯂꯣꯌꯥ ꯉꯝꯕ. ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯂꯣꯌꯥ. ꯑꯩꯒꯁꯦ ꯅꯣꯡꯇ ꯎꯗ꯭ꯔꯥ ꯈꯪꯗꯦ. ꯅꯨꯄꯥꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯕꯩ ꯆꯤꯛꯑꯒ ꯆꯥꯊꯣꯛꯅꯤꯁꯦ. ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯤ ꯃꯥ. ꯐꯩ, ꯆꯪꯂꯛꯈꯤꯁꯦ. ꯈꯪꯅꯤꯕ ꯃꯥ. ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯅ ꯑꯗꯨꯝ ꯁꯣꯜꯂꯤꯉꯩ ꯂꯩꯁꯅꯥꯗꯨ ꯇꯞꯅ ꯆꯪꯂꯛꯏ. ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯌꯥꯔꯦꯛ ꯉꯥꯟꯕꯅ ꯍꯥꯟꯅ ꯈꯝꯂꯛꯏ. ꯉꯥꯏꯈꯣ. ꯂꯩꯁꯅꯥꯁꯨ ꯌꯥꯔꯦꯛ ꯉꯥꯟꯕꯅ ꯈꯝꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ. ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯡꯊꯔꯛꯂꯒ, ꯀꯩꯒꯤꯅꯣ ꯉꯁꯤ ꯊꯦꯡꯅꯍꯜꯂꯛꯏꯁꯦ? ꯂꯣꯌꯥ ꯉꯝꯕꯒ ꯀꯥꯏꯗ ꯆꯠꯂꯦ? ꯂꯩꯁꯅꯥꯁꯨ ꯋꯥꯍꯪꯗꯨꯗ ꯋꯥꯈꯜꯗ ꯈꯟꯖꯩ. ꯃꯕꯨꯛꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯐꯖꯅ ꯋꯥ ꯍꯥꯏꯕꯁꯦ ꯍꯩꯔꯔꯣꯏ ꯇꯧꯅꯤ. ꯂꯩꯁꯅꯥꯁꯨ ꯌꯥꯔꯦꯛ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ. ꯌꯥꯔꯦꯛ ꯉꯥꯟꯕ ꯂꯩꯁꯅꯥꯒꯤ ꯎꯠꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯏ ꯍꯩꯒꯠꯂꯛꯏ. ꯋꯥ ꯃꯈꯥ ꯇꯥꯒꯦ ꯍꯥꯏꯅ. ꯈꯨꯝ. ꯂꯩꯁꯅꯥꯅ ꯍꯥꯟꯅ ꯐꯠ ꯈꯨꯝꯂꯛꯄꯅ ꯍꯥꯜꯂꯦ. ꯑꯩꯅ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯄꯨꯡꯁꯨ ꯌꯥꯝ ꯊꯦꯡꯂꯝꯃꯦ. ꯑꯗꯨꯒ ꯌꯨꯝ ꯍꯟꯅꯕ ꯍꯥꯏꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯁꯨ ꯌꯥꯔꯝꯗ꯭ꯔꯦ. ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯂꯣꯌꯥꯒ ꯊꯦꯡꯅꯕꯅꯤ. ꯃꯥꯅ ꯒꯥꯔꯤꯁꯨ ꯋꯥꯛꯁꯣꯞ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯂꯒ ꯍꯟꯈ꯭ꯔꯦ. ꯑꯩ ꯀꯩꯁꯨ ꯑꯇꯣꯞꯄꯗ ꯍꯥꯏꯗꯣꯔꯛꯇꯦ ꯑꯃꯕꯨ. ꯂꯩꯁꯅꯥꯅ ꯁꯦꯡꯅ ꯃꯊꯃꯣꯏꯗ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯗꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯀꯨꯞꯊꯒ ꯌꯦꯡꯂꯛꯏ. ꯃꯉꯣꯟꯗꯒꯗꯤ ꯋꯥꯒ ꯂꯣꯠꯂꯛꯇꯕꯗꯨꯗ ꯃꯥꯁꯨ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯔꯗꯤ ꯌꯥꯡꯖꯩ. ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅ ꯂꯩꯔꯝꯕꯗꯨꯁꯨ ꯈꯖꯤꯛ ꯂꯥꯞꯊꯣꯛꯂꯒ, ꯍꯌꯦꯡꯗꯩꯗꯤ ꯀꯩꯅꯣꯝ ꯇꯧꯔꯗꯤ ꯌꯨꯝꯗ ꯍꯥꯏꯔꯛꯀꯗꯧꯅꯤ. ꯃꯤ ꯂꯥꯛꯄ ꯉꯥꯏ ꯂꯩꯔꯗꯤ ꯌꯥꯔꯣꯏ. ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯑꯣꯐꯤꯁꯇꯣ ꯑꯩ ꯊꯤꯟꯕꯤꯔꯒꯦ. ꯌꯥꯔꯦ, ꯅꯐꯤꯔꯣꯝꯗꯣ ꯎꯔꯣꯏꯗ꯭ꯔꯣ ꯆꯥꯛ ꯆꯥꯅꯕ? ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯥꯔꯦꯛ ꯉꯥꯟꯕꯁꯨ ꯊꯣꯛꯈ꯭ꯔꯦ. ꯂꯩꯁꯅꯥꯗꯤ ꯌꯥꯔꯦꯛ ꯉꯥꯟꯕꯒꯤ ꯉꯁꯤꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ. ꯃꯆꯤꯟꯗꯁꯨ ꯃꯇꯣꯝꯇ ꯁꯣꯟꯖꯩ. ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ? ꯃꯦꯂꯩ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯄꯗꯨꯗ ꯋꯥꯈꯜ ꯋꯥꯅ ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯂꯂꯩꯃꯁꯨ ꯃꯃꯥꯕꯨ ꯎꯕꯗ ꯁꯣꯜꯂꯤ. ꯏꯃꯥ. ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯈ꯭ꯔꯤꯁꯇꯤꯗ ꯌꯦꯡꯂꯛꯏ. ꯈ꯭ꯔꯤꯁꯇꯤꯅ ꯉꯁꯤ ꯁꯦꯠ ꯆꯥꯗꯨꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯂꯩꯃꯁꯨ ꯑꯋꯥꯕ ꯃꯔꯛꯇꯨꯗ ꯃꯃꯣꯟ ꯅꯣꯛꯅ, ꯈ꯭ꯔꯤꯁꯇꯤ,